nang na igi tayar si an madong lay hai si chap manana tayar sing asi balance amada thamlabanina mapunchi sange gari amagi chakadu alignment chadre dine sakadu yam tuna tumchili mapunchi do yamna telhanleba kaino haisibu tamo adudi yamna faine madu kaktanati hairiba dukan asida makhal khudimaki tayar fangi Apollo MRF JK Set masi kaktanati tonga tonga brand kya su fangi tamo kadawaidano hangisibo adubudi Pureima Tayar and Services Thobal Haukania NRL Oil Pump aduga Thobal District oina yan hanbani tamo makhogi phone number di pidro kari pidani 9366140631 aduga 8310808170 nakhogi maruma pangsingda khara khara santo mamingdo Pureima Tayar and Services Thobal Hauka near NRL Oil Pump oh maruma pangsingda hairuge adudi oh kauni Thabak Kaithil Thobal Atopamta Leriba Sajik Thaba Management Private Limited na Thabak Kaithil haiba service delivery platform ama hoduk cheri Thabak Kaithil na services kuntragi matakta adomadungi yumda services pizari Thabak Kaithil na pizari ba service singti architecture astrology automobile repairing and road assistance barber beauty salon carpentry car wash cobbler dog trainer electrician, fine art, flex printing and advertising services, home tutor, household appliance repairing, house painting, housekeeping and helper, interior designs, kitchen appliance repairing, light and sound services, mason, masses, master C, medical assistant, pet care, fusion service, photography and videography, physiotherapy, plumber, polish service, public carrier, tent service, tiles work and repairing, toilet and bathroom cleaning, washing and ironing clothes, water tanker and drinking water, welding and steel works. Matakta panjakriba thabak sing asida thabak suninga partner singna ngasimak register tobiho. Akang abasit masing adongi kudungsa nanabagi damakda atenba matamgi manungda thabak kaithel app su launch tawjargani. Partner singna frida registration tobiba yagani. For partner registration, please visit www.thabakkaithel.com. For more details, please visit Sajik Thaba Management Private Limited, Thobal Athupam, near DC Complex, Thobal. Loinana 6033-900-158 Amadi 8131-073389 Siri Guru Chandraya Nama Siri Laisram Ajit Singhana Haukiba Tang Tara Mapan Thamari English Singani Kungani Thoi Sajibu Gitara Nipani Panbale Papu Punumita Brindavan Prapti Oikre Chaliba Tha Sigitang Kunmari Thamari English Singani Kungani Thoi Sajibu Gi Kunmari ni Pan Banomizing Numit Asida Asti Sanjay Lokacharga Lakliba Tang Ani Thamanga English Singani Kungani Thoi Kalen Ginini Panba Ningthokaba Numita Sardadin Thokli Upalakes the Brahman Vaishnav Ahlaman Marumapangi Cheichal Laikhidraba Siri Laisram Ajit Singhagati Nabiramba Marumapang Imong Manunga di Sakhang Jahudraba Singh Sardadin Numit Asida Sarugyabinanaba Diamond Radio Gi Mateng Lokjaraga Paujenjari Paujenjariba Laisram Amuchoba Singh Apopa Laisram Ombi Kunjarani Devi Apopi Wangjing Bazar RDS Leirak Lengsin Biro Miyam Gidamak Kudong Chana Namagidamak Lazare Sur Hospital Kangabo Lab ki Kudong Chaba Leraba Ultrasound ki Kudong Chaba Loinana Angang Unabagidama Normal Amasung LSCS ki delivery ki Kudong Chaba Leraba Amadi Minor OT Singi Kudong Chaba Leraba Hospital Hospital asida OPD ki doctor sing tonga na thamjari ENT ki doctor ningtong kaba khudimma ki pung amadi na pung mari fawba khudung chaba leijari general medicine amadi general surgery ki oina yumsa kesa khudingi nungthil pung ani dagi na pung manga fawba ki khudung chaba leijari mafam asida tha amagi ahan ba sunday amadi ahum suba sunday da skin ga mari leina ba leina khudimak laying jaba ki khudung chaba leina loina na normalizing khudingi pung amada diabetes amadi thyroid loina na hormone disorders singi dama khudung chaba leijari Ningthokabadagina Thangja Fawbada Ayuki Pung Tarama Thoidigi Pung Ama Fawba Angang Singi Ana Layingidama Kudong Chaba Pizari Loinana Angang Singidama phototherapy amadi nebulization ki Kudong Chaba Su Pizari Loinana Ningthokabadagina Thangja Fawbada Nungthilgi Pung Mari Digina Numidawarangi Pung Taruk Fawbada Ortho amadi PMR Singli Nauri amadi Saru Sayangi Anabagi Layinggi Kudong Chaba Pizari OBS Amasung Gainiki Oina Dr. L. Somen Kumar MS Hariba Dr. Asi, Laibak Popo Kudingi Pung Ani Digina Pung Manga, Yumsakisa Kudingi Ayuki Pung Tara Digina Pung Tarani Toy, Tangza Kudimaki Pung Tarani Toy Digina Pung Manga, Nomizing Kudingina Pung Tarama Toy Digina Pung Amafauba, Sur Hospital Kangabukta, Miam Gidamak Lazari. Hena Akupa Marol Gidamak Call Tobio 9362 65535. Amukana 9362 65535.
Sur Hospital Khangabo. Lengsin Pima Healthcare Thawal Mela Grounda Serious Oiba Patient Singidamak ABG Machine Ventilator ICU NICU Facility Matik Chana Lairaba Hospital Asida 24/7 Emergency Service Kidamak Residential Doctor Singh Hospital Asida Matam Chupagi Oina Fangbigani Iwatpa Anaba Singidamak Blood Bank Refrigerator Amasung Elizana Chungba Matik Chana Lairaba Hospital ni Pima Healthcare Thawal Mela Ground Medicine ENT Pediatric Gastroenterology Gynecology Rheumatology ki OPD shu Fangbigani Miron Bisingidamak Angang Unabagi Akhanaba Package Kaya Supijari Makhal khudingmak ki surgery, lab test, ultrasound, X-ray amadi ECG lawba yaraba hospital asigi akupa marol gidamag 9366293679 amuktang gahana 9366293679 hariba number asida call tawbidu na tanabiyo punna haksang paminarasi tektakai daba Manipur ama semlase Pima Healthcare Manipur Nung tumhale Ishwar ki mangtak amadagi nung 27 mm gi mathakta leiba phawbada sangayung pham nung phau pakha bem da leiba sanahal gi mana masing ne semba hidak thakpadagi nung sing pungtum tumhanduna phanba ngamle masinga kidney ising kom da leiba nung sing tumhanduna mai pak na laying bangamle nung leiba singna amuktang sangyeng tokthokpiu akopa marol gi dama call tobiro 9366752158 amukahana 9366752158 layeng zariba sanahal sangayumpham nungpho pakham mem sanahal gi nunggi hidak thaglubadagi phakiba miusing komita tonga thoba sunibala haikam case aruna devi AK barka singh ilangbam doren singh khangabo thoibi devi thoba layeng zari Paton Memorial Ayurvedic Jaundice Clinic Hairok Patri Champathong Road Thawal District Manipur yu thakpadagi liver chawthokpa liver cirrhosis oirakadaba pok kangkhatpa mit amadi hakchang da hangam mapal machu karakpa amadi pokpada ngairiba angang sing da jaundice narakpa khudimak asi matam chana tanabiho liver cancer dagi kanhausi laying bagi sel lawjaroi Miyam ki damak leijare Thokchom Neelachandra Singh Physician in Jaundice Hairok Patri Champathong International Awardee 2013 Nepal Amadi Kathmandu Akopa marol ki damak call tobiyo 9862498264 loinana 8014220728 Siri Garochandraya Nama Siri Sanasam Ibobi Singhana Mahaki Nuksizaraba Imung Manung Amadi Sagai Nate Amadi Marumapang Kwai Punamapu Thadoklamlaga Haukiba Tang Taraga Mapan Thamari English Singani Kungani Toy Sajibu Gitara Nipani Panbane Papu Punumita Siri Harigi Charanda Changjaduna Bridaban Prapti Oikre Lakliba Tang Kungo Humdoi Thamari English Singani Kungani Toy Sajibu Gi Kungani Toy Kulumdoi Nipan Thang Janumita Asti Sanjay Lokucharaga Lakliba Tang Ama Thamanga English Singani Kungani Toy Kalen gi noma panma nomaizing numita suradadin thokle numit asida laikhidrebagi atma santi gi damak ngamjaba bastu kharadang Siri Hari Sankritan galoinana Siri Gaurachandra Mahaprabhu gi charanda kachagadauri upalakhes the Brahman Vaishnav ahallaman marum apang amadi cheichan loinana laikhidrabaga tinabiramba marum apang imung manunadi sakhang jahudraba singi maphamda Diamond Radio gi mateng lojaduna Harinam Sarvan tawirana ba paujenjari Taurum Paring ayuk pung nipan taba matamda Hari Sankritan hoba Sorat ayuk pung taramathoy makhaida loisinba Paujen jaribi Sanasam Ombi Ahanbi Devi Loinabi Sanasam Santa Singh Machanupa Sanasam Albert Singh Machanupa Sanasam Avinash Singh Masunupa Sanasam Aditya Singh Masunupa Sanasam Ombi Thokchong Khomai Tombi Devi Mamongnupi Khangenbam Ombi Ananbala Devi Machanupi Thobal Sabal Tomba Mayalekai Lengsin Biro Sur Hospital Khangabo Makhal Khudimaki Operational Facility ki Kudong Chaba Leiraba Sur Hospital Khangabo Norman and CS Delivery Surgical Operations Makhal Khudimaki Lab Facility ki Kudong Chaba Leiraba Anoba Angang Singi Vaccination Kapa ki Kudong Chaba Leiraba Jaundice ki Heater Treatment ki Kudong Chaba Su Leijari Sur Hospital Khangabo Laying Jari Naurem Farmer Kaksingda
Dr. Supriya Singtam ENT, MS Gold Medalist ki Dr. Amana, Leibak Pokpa Amadi Iday Numit Kudingi Ayuk Pung Taret Tagina, Nungtil Pung Ani Fawbada ENT ki Oiba Laina Sing Laying Jari, Kok Sukpa, Kok Ngawba, Naton Punba, Manam Fawdaba, Sinus Layba, Nangangba, Nada Machum Taba, Na Chikpa Naba Tauba, Kanau Naba, Tonsil Layba, Thyroid Layba, Kanau Sok Tokpa, Konjal Sitaba Sinisingba, ENT ki Oiba Laina Sing Laying Jari, Loinana Numit Asimaktada, Mahingkaba, Uring Tungba, Mai Katekpa, Amadi, Uring Pin Tauba, Asinisingba, Kudong Chataba Singsu, Dr. Nila Chandrana Lakpiduna, Laying Jari, Loina Science Specialist ki Dr. Rokina Lakpiduna, Hek Pokpadagina Chahitara Mari Fawbig Manung de Layba, Angang Singdanaba Laina Sing, Laying Jari, Endoscopy ki Kudong Chabasu, Fangbigani, Laying Jari Bumafam, Naurem Pharma, Kaksing Bazar, near Azad Hon, Henakupa Maron Gidama, call Tobirau, 8974-885395 Amugtanga Hana 8974-885395 Haukiba tangkun ganitoy iray numit ki ayuktagi thadokibadagi san anghangbi hatam amom mangaksamda fi asangba ama thauri amaga punkiba san asi yumda hanjilaktre hairiba san asi kanagumbagi ingkolda changbibadagi phajin punsinbiba natragana thengnabiba yaurabati samaram mayai lekaida leiba thongnaujam kalen jawda sinabiyu adomgi awaman matik sana kachagani contact number pijari 8575743737 amukta 8575743737 Sur Hospital Khangabo Khwang Naba Yangle Naba Chikpa Saru Tang Tang Chikpa Joint Pain Singli Nauri Sonba Hariba Naba Singasi Lebiragadi Orthopedic Doctor Tanabi Hariba Doctor Asi Nomaizing Kudingmaki Oina Sur Hospital Khangabo Ta Kudong Chaba Fangbigani Ayuk ki pung tara makhai digina nungthil ki pung ani fawbada hariba Dr. Asi Sur Hospital da fangbigani Akopa marol khangbining bisinga 9362 655 350 hariba number sida call tobiduna khangbiba yaga Thoram sandukna tahanjariba se Diamond Radio gi ani suba thoram paringni hojik sandukchari atheng bada channel ase butabiri bisingi damak makhal mathel gi isai sing ngasi ki makhal mathel gi isai asidi nahan makai di ariba sing khodol tamjaram mane adubu ngasi di khajik tang nouba tongan ba manipuri matam isai sing khodol tamjake ari babu pambi ba maruina halaman sing ima sing papung sing ngasi gi oina ding akpina ba haijari adubu anobo oragasu tum soidana makki taba nungai gani haina khanjai adumak mayam punna dum tamin na ba yabu isai ngaktani miyam na yamna pamna tanaki bisai sing ngakta adumak pujarak pani aduna ari bisai sing hayeng pungpham asida soidana makki hanagi matogum amuk nahongna amuk tahanjage ngasi gi khajik nauba anoba pambiba isili nausing gi yangjeraga ngasi semadi khajik tang nauba manipuri matam isai sing khodol tamjage masigi damak aribabu pambiba isili nausing na ngakpina ba haijari ngasi ahan bisai lokochage sai saklibi RK Nandeswari
Hana Tagacheri, Mayampunamak feedback amadi comment pibirakpa anaubi isai asisu top top na mahau ama lei hana haibirakpani taibang anbana aduga aribi isai nadi hen nungaijai hena su haibirai tasengnamak aribi isai se adumak fajai aribi isai na adubu mayamgi khanjaraga haijaba tare anauba pambi bichili nausingi yangjaraga ngasi katangdi anaubu sei namuk mathel amoina kudol tamjabani mahoksa gum haijaba tare ko hana gumna dumak aribi isai se nadumak miyamda dum thajagani ngasi katangdi koi mayamgi comment haijaba tare anauba pambi bichili nausingna ngasagi koigi nungaijabado mutang yengjaningdana ngasi se anauba thajabani aribabu pambiba mayam punamakna ngasi matang dingapi una hajage hayeng sungsoi soidan maki hanagi matau gumna ari bisai sing khudol tamjaduna miyam gi thogol amuk anna muk tawjagi haibo wapam je thamjage anobo ojjaraga sodamak tabadati adumak nungai beisai oigani hainadi khanjai ai wakhalda dubu mayangi wakhandadi kari lebibino haibadu madi khangjadre haini ai litna thagachari comment pibirakpa mayam punamak ai maikaidagi yamna nungai jai miyam gi comment na akoigi tawjariba thabak thoram asida akoigi wakhan asida nungaiba amadi adumak faholli awaba punamak holli bani aduna makatana lepalitina adumak comment pibirau han haijage matangi sagi saisak leba nauroibam pahari Karam na leli nungai ribara na pau amata takidarena karam na leli nungai ribara na pau amata takidarena Aiga punaba panggabara Wakal hungi kalabara Yai pari haina kanjarage Karam na leli Nungai ribara Na pau amata Takidarena Nungaishu hangna traba karamba marino laina riba awa nungaishu hangna traba karamba marino laina riba Hamoida napal lairabati asimba nungsiba pangjaro Hamoida napal tauraba asipa nungsiba oiraro Karam na leli lungai ribara na pau amata takidarena nungsinaba haibasidi thamoina
thamoigi kathokpani nungsinaba haibasidi thamoigi kathokpani karamna leli haiduna numata nangna dihangpide karamna leli haiduna aina dinapamda hanjari karamna leli nungai dibara na pau amata takhi darena aiga unaba pamravara wakhal humgi kallabara yaikari haina khanjarage karamna leli nungai ribara na pau amata takhi darena na pau amata takhi darena Hanana Thagachari, Mayam Punambak, Ibam Chalematin Thana Thagat Pira, Litan Thagachari, Abema Isai Amupa Tadri, Say TBM Hayan Heavy Rakani Thagachari, Isai Sing a sitting at Chahi, Kun Gahumdo Kungamarigi, Mamangi Saine, Adonga Sisikamen PVC Kazikang Wat, Parahana Kanjay, Adoga Mishu Yamdi, a Siki YouTube Lab Sache, Ari Visit Hada Bagira, Karino Kanjadre, Yamnoite, Nangai Miss Yamani, Missani, Maya, Haitariko, Yobunetuka Nongalaga in Jabada, Milishing Ani, Maya, Domak, Isai, Yasiki Makalmatil, Isai Tabiram Manadunga City, Michi Yam Daba, Isai, Nongai Bidrebra, Dubu Tagachari, Nasimatangdi, and overseeing Taminasi, Aduga, Haying Dagidi, Hanigi Matogum, so Idramaki. Ari Visay Sing Kotol Tamduna Tahanjagi, Masing Duga Babung Singsu, no Itabatum Faviram when Hangi Aribusum Taragangas Yanovo, Taraposita Dubu, reduce city Mayam Ginina, Nahagisu, Ahangisu, Duga, Miaichan Basingisu, or to Mayam Punamaki Ovenina, Hajabatare, Masi Mayam Gining Batungan Nabona Zabada, who is Abam Ojabo Aduna, Masi Duna Masi Taimok Padana, no cut by chasing a Sikudul Tam Jabani, Masikitamakta. Aribabu Pampi Vichilin Auxing Nananga Pinaba, I am Kozuhan and Look Nigeri. Matangi say exactly about Wainam Swami Kumar. Lamle aigi punsi kaina bagi mairi lakta lamle aigi punsi kaina bagi mairi lakta panthungi khana nokloba panthungi khana nokloba hadat lamle nung silang la lang sil lamle aigi punsi kaina bagi mairi lakta
ꯄꯨꯟꯁꯤꯅ ꯏꯔꯥꯜ ꯐꯪꯍꯧꯕ ꯋꯥꯈꯜꯅ ꯋꯥꯔꯧꯅ ꯍꯤꯡꯍꯧꯕ ꯄꯨꯟꯁꯤꯅ ꯏꯔꯥꯜ ꯐꯪꯍꯧꯕ ꯄꯨꯛꯅꯤꯡꯒꯤ ꯄꯣꯊꯥꯐꯝ ꯃꯤꯇꯥꯔꯨꯕ ꯅꯤꯡꯁꯤꯡꯕ ꯃꯤꯀꯨꯞꯇ ꯑꯣꯠꯂꯔꯤ ꯂꯪꯁꯤꯜꯂꯝꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯥꯏꯅꯕꯒꯤ ꯃꯩꯔꯤꯂꯛꯇ ꯈ꯭ꯔꯕ ꯊꯃꯣꯏꯒꯤ ꯏꯆꯦ ꯂꯦꯞꯈ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯅꯨꯡ ꯑꯣꯟꯈ꯭ꯔꯕ ꯊꯃꯣꯏꯒꯤ ꯏꯆꯦ ꯂꯦꯞꯈ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯂꯩꯔꯣꯜ ꯆꯜꯂꯝꯂꯦ ꯄꯥꯂꯦꯐꯝ ꯇꯥꯌꯣꯅ ꯍꯧꯔꯦ ꯃꯤꯠꯂꯨꯄꯤꯔꯥ ꯂꯪꯁꯤꯜꯂꯝꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯥꯏꯅꯕꯒꯤ ꯃꯩꯔꯤꯂꯛꯇ ꯂꯪꯁꯤꯜꯂꯝꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯥꯏꯅꯕꯒꯤ ꯃꯩꯔꯤꯂꯛꯇ ꯄꯟꯊꯨꯡꯅꯤ ꯈꯟꯅ ꯅꯣꯛꯂꯨꯕ khana nokloba thadat lamle nung silang la lang shilamle aigi punsi kaina bagi mairi lakta lang shilamle aigi punsi kaina bagi mayri lagta Hanana thagachari mayam punamak feedback amadi comment bibirakpa amida laisram ise nuaina tajari en haibirei mayang lamba mukhi hani alitan thagachari bemchalai matian tha hani alitan thagachari aduga khogi taw ayekpam nursing kubak yam kanna khubi yam nungai jai hani alitan thagachari adu misi kitang yam de wali na ngai gi misi sukman manadre tasengna isai anoba thabsi kitang nungai bade wat plam gadabadi male ai su yam nungai te ado isai khanbirakpa yawi isai khanbirakpa masi matang dingak pi gani aduga chana ba haja batare aina asagi rosni gi isai ajiki khanbira ambe bisai do ado ngasi gi makhal mathel gi isai sida aina schedule to buda yaujai somna khanbira ena aina thajaba nasade maramdi ngasi thajari be isai se ngasi dagina numit mangani muki mamang de aina semaga thamjabane thage na duga mayam ki comment na jabatare ari basing taba nungai na haibirakpa mayam si sum yengjeraga isai se khong din sum lakpane do ngasi di isai se khong agena aina miyam da isai se khudul tamjaduna tahanjabane adumna ngasi khoi khanbirai bi isai se dum ngasi thajanjabana sidi ngasi dagina numit mangani gi mangdagi aina semjakraba isai singi laktagi hajiki sona pambi bi isai do yawi soidane isai singa minasi haiba opum ji thamjagi hani ali ta thagachari mayam punamak comment pibirai pa mayam punamak pu hanna thagachaba phongdokchari tahanjari se se ki seisak lebi mandakini takhelambam karamna panthum yogani panglabi thamoi sinadi khanjaroi honglatli banato do oinari ni haina
ꯅꯨꯡꯁꯤꯅꯔꯒ 이랄다 티나라디 그럼나 빤통 여가니 ꯊꯃꯣꯏꯗ ꯃꯔꯧ ꯊꯝꯅꯒꯨꯝꯁꯤ ꯉꯥꯏꯍꯥꯛ ꯍꯤꯡꯂꯤꯉꯩ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯕꯒꯦ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯁꯦꯡꯅ ꯀꯥꯏꯅꯔꯝꯒꯦ ꯂꯦꯞꯂꯕ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯅꯤꯉꯣꯜ ꯃꯄꯣꯛꯅ ꯍꯌꯦꯡ ꯅꯨꯡꯁꯤꯅꯔꯒ 이랄다 티나라디 그럼나 빤통 여가니 ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯕꯤꯔꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯈꯪꯂꯤꯕ ꯃꯩꯆꯥꯛꯁꯦ ꯅꯪꯗꯤ ꯃꯩꯁꯥ ꯐꯥꯎꯗꯕ ꯑꯣꯏꯌꯣꯀꯣ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯂꯥꯞꯊꯣꯛꯄ ꯑꯣꯏꯔꯝꯂꯕ ꯌꯥꯖꯔꯦ ꯑꯩꯁꯨ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯌꯥꯖꯔꯦ ꯑꯩꯁꯨ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯅꯨꯡꯁꯤꯅꯔꯒ 이랄다 티나라디 그럼나 빤통 여가니 그럼나 빤통 여가니 ꯍꯟꯅꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒ ꯊꯣꯏ ꯋꯥꯍꯦꯡꯕꯝ ꯑꯅꯧꯕꯒ ꯑꯔꯤꯕꯒ ꯃꯤꯛꯁ ꯇꯧꯔꯒ ꯊꯥꯕꯤꯌꯨꯅ ꯍꯥꯏꯕꯤꯕꯅꯦ ꯊꯣꯏ ꯋꯥꯍꯦꯡꯕꯝ ꯑꯗꯨꯃꯗꯤ ꯉꯥꯛꯄꯤꯒꯅꯤ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯑꯅꯧꯕ ꯉꯥꯛꯇ ꯊꯥꯖꯒꯦ ꯑꯔꯤꯕ ꯑꯣꯏꯔꯒꯅ ꯑꯔꯤꯕ ꯉꯥꯛꯇ ꯊꯥꯖꯒꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯍꯥꯏꯗꯤ ꯀꯝꯕꯥꯏꯅꯦꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯆꯥꯟꯅꯗꯕ ꯑꯗꯨꯃꯛ ꯂꯩꯌꯦꯅ ꯈꯟꯖꯩ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯅ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯉꯥꯛꯇ ꯁꯨꯝ ꯊꯥꯕ ꯑꯗꯨꯒ ꯑꯔꯤꯕ ꯑꯣꯏꯔꯒꯅ ꯑꯔꯤꯕ ꯊꯥꯕ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯤꯡ ꯄꯟꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯄꯤꯕꯤꯔꯛꯏꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯁꯩꯁꯛꯂꯤꯕꯤ ꯃꯥꯏꯕꯝ ꯔꯣꯁꯤꯕꯤꯅꯥ 하윤의 아이기 이동시 뭉시캉 다만다라 하윤의 아이기 이동시 뭉시캉 다만
hannana thagachari mayam punamak feedback amadi comment pibirakpa taibangan ba hanan thagachari aina taibangan bana mase harakani jaina dum hanadagi dum khanjabane ado tasengamak taibangan ba asengmo makne saireng base hanadi laujaramane ado saireng base laudabagi maram se taibangan ba diamond radio da leribi sei kudingmak saireng ba loina mak yaudaba चामगी मनुंग 80% दी कोई लोइन मा खोमजिन बलो सिनजरे हजुक सैना सेरिंग बसिंग जे यामना कन्ना हजुक से कोई की सिसै सिंग सिदा कोई की इसेंजरी हजुक से यामना कन्ना हाइजब तारे 80% लो सिनजरे दो खंग द बाई सै खरा जुम याव बदुना कोई की थारक प मतम सिदा सेरिंग ब खरा मन लाव ब खरा मन लाव द बो ओरगदी मदु यामना नुंगाई रोयना इन सेरिंग बसे लावजद बने होय आइसु नुंगाइते रेडियो बो यामना इजु पामजना होरकपनि अदुना सेरांग बसे इजु लोइनमक्ते अदुम लावजनिंग बने अदुबो तंगाइ मक फदना इसै से लोइनमक सुदबा हाइतारे को मणिपुर की इसै सिंग से इसै फंगदबा दुगा सेरिंग बहे यावरमदबो गुम्बा से यामना थोइ अखोइ मणिपुर की इसै सिंग से अदु सैसक पिरिबो सिंग अदुगा सेरिंग बो सिंग सिन फजना प्रिजर्व तौरगा थंबिरगदी यामना नुंगाइगदबने अदुगो तबंगन बा मपालम गिदी किशोर कुमार होगी से अइना तानिंग बा ताबा फंगी मोहम्मद रफी की से तानिंग बा ताबा फंगी अखोई मणिपुर की याम लाइबक थीबा हाइतारेने किसे से फोंग पंगमांग मांगहनबा अदुगा मसा मसादा हंगुर कांदने ए अदुगी सेदुदि लेइद्रेने अदुगी गेनोदुदि मांग्रेने गे हे हाइबिरकपगुम्बा असे याम लाइबक थीबा हाइजबा तारेने को अदुना अखोइसु यामनदि लाउजनिंगी अदु यारिबम खै खै लाउनो होना जगे तबंगन भाइनी आलिदन थागचरी मसिगिदमक तहंजरिबि से इसी लाइश्रम रोशनी की खोंजल सकलिबि से ने सेरिंग लाउजगे इसे की सेरिंग बा शरदचंद्र ngairangbam चिक्रबा अहिंसिरा नदो आनपदी नुंशी कनाबु आइरिबा नुंशी कनाबु आइरिबा नंशुकाइना मैशा लांगली बरा कनागे वसपो आकली बरा नंशुकाइना मैशा लांगली बरा
ꯅꯨꯡꯁꯤ ꯀꯅꯥꯕꯨ ꯉꯥꯏꯔꯤꯕ ꯅꯨꯡꯁꯤ ꯀꯅꯥꯕꯨ ꯉꯥꯏꯔꯤꯕ ꯅꯪꯁꯨ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯂꯤꯕꯔꯥ ꯀꯅꯥꯒꯤ ꯋꯥꯁꯛꯄꯨ ꯉꯥꯛꯂꯤꯕꯔꯥ ꯍꯥꯟꯅꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯏꯆꯦ ꯕꯦꯃꯜ ꯉꯁꯥꯏꯗꯒꯤ ꯄꯥꯕ ꯑꯗꯨꯝ ꯄꯥꯗꯤ ꯄꯥꯖꯔꯒ ꯃꯤꯡꯁꯦ ꯍꯦꯛꯇ ꯄꯟꯕ ꯅꯪꯍꯧꯗꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯕꯦꯝ ꯆꯂꯩ ꯃꯇꯦꯟ ꯊꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯄꯤꯔꯛꯄꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯇꯥꯏꯕꯪ ꯉꯟꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯤꯗꯥ ꯂꯥꯏꯁ꯭ꯔꯝ ꯊꯣꯏ ꯋꯥꯍꯦꯡꯕꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯊꯪꯒꯤ ꯏꯁꯩ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯦ ताहंजरिबी इसे ऐसे कैथरी मयूम विशेश्वरी के खोंजेल सकलिबी सैनी इसे की सैरेंबा रतन कुमार लुइतोंगबम नंगी नुंशीगी तेंजैना पालरे आईगी थमोइदा नंगी नुंशीगी Shumaya kan kreda Onthokna shumaya kan kreda Kari mahubu chenbano Kari mahubu chenbano Alare aigi thamoida Nangi nungshigi tenjaina Nangi nungshigi tenjaina
Hannana thagachari mayam punamak feedback amadi comment pibirakpa haniali dan thagachari amita laisram isai thawa yauna tajari ena haibirai yamna thawa yauna dumak tabiu ta hainiali dan thagachari aduga taibangan ba aina sunga sai haijakrabaduni aduna isai si loinamak serengbusi adumak yaudabsu yaubaduna hek nungaitadana in laujadabane adubu yariba makai launaba honajage hainiali dan thagachari masi radio gi machat haijabatare neko adubu hojik si tong antongan ba leiriba radio sing haijabatare india gi oina adugo jisi sareng sarang baga jidi amatabu laudre nahaide loina mak lautho me adubu hojikti sai sakpa bokta laudabagi chatna bi moji amda kana tawre topa mapalam gi radio sing da haijabatare ko aduna mayam si thoidokna khanadaba haijabatare neko taibangan haibirak pasi sumana kan amtana su haibirakte aduga sareng sarang busa dum lawi adubu ise khanbirak pa matam dadi chumna amta haibirak tabako khangdi haibirak pani number aduna su akhoi su sarang busi launing bagi apam basu hek mangki ba su khoi yaudaba naten haijage haingali dan thagachari bai apana feedback amadi comment pibirakpa mathangi sei lakhachage khorajam rebika gi khonjel chaklibi sei ne isai gi sairengba khaidem imo Pucat lam ni nung shi viram raba nang na aibu ngau du na chat pucat lam ni nung shi viram raba nang na aibu thawai na taba pukning na lepa nung shi ba nang bu phangjaba sioi re ning bathumba ho sioi re ning bathumba ngau du na chat pucat lam ni nong shi viram rawa nang na aibu Moigi katin amada lona lotuna thamjaba mayek sendraba nangi satam se moigi katin amada lona lotuna thamjaba mayek sendraba nangi satam se pucat lam ni nong shi viram rawa nang na aibu la 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 Shiba nangi inot na thamoy fauna chen tharakle sakai rakle thamoy gi layom se nung shiba nangi inot na thamoy fauna
ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯐꯪꯖꯕ ꯁꯤ ꯑꯣꯏꯔꯦ ꯅꯤꯡꯕ ꯊꯨꯡꯕ ꯍꯣ ꯁꯤ ꯑꯣꯏꯔꯦ ꯅꯤꯡꯕ ꯊꯨꯡꯕ ꯁꯤ ꯑꯣꯏꯔꯦ ꯅꯤꯡꯕ ꯊꯨꯡꯕ ꯍꯣ ꯁꯤ ꯑꯣꯏꯔꯦ ꯅꯤꯡꯕ ꯊꯨꯡꯕ हन्ना थागचरी मैं पुनमक फीडबैक अमदी कमेंट पिबिरक्पा नियालितना थागचरी अदो इसे अनौबने हुजुक थाजरी से अदो सिदगी हेना नौब थाव हारगदी खंगजद्रे सिसु मयामना नौमली ना अरिब थाबी ना हाई नदो सिदगी हेना नौरागदी सेजे ताबा यागनी हाबदि आई थाजदे मयाम से अदो हाइनियालितना थागचरी अदोमगी अपाम्बा हाइजबा तारेनको अदोमक मतम गाइबियु सोइदनमकी अमुक सिदगी हेना नौब इसे अमुक तहनजगे अदो मतमदि खितंग गाइ मिन्नबा तारे ngasi se isai kitang nau tharu bagi mayam yamna nuai nadre aduga ahlaman sing ima sing babung sing kitang nuai taba phaubiram bai yai adu mo phongtok piro upung ge warol da ano thabana pharibra aribana pharibra habudo haini alitina thagachari yam nuai jai mayam punamak feedback amadi comment pibirakpa haini alitina thagachari मथंग इसे की सैसक लिबा हुइड्रोम नाउ बॉय इसे की सरियंगबा एकेंद्र तेन सुबा ಶರು ಪಾಂದವಿ ನಂಗು ಚೈಖೈಲಾನ ನುಂಸಿರುವ ಐನಿ ಲಾಯ್ಬಕ್ತ ಥಂಬ ಸಾಲವಿ ನಂಗು ಪಂದೋಲೋನ ಥಾಂಗಲುವ ಐನಿ ನುಂಸಿದ ಇರಮಿ कायना वारी हमोइदा चूरमी ओला मैसा अते पनुंगनी समझलो यादे असाव पुकनी इंहन बंगंदे वाजवा आरेंबा da iche malang da laichin nangi pukchen pale pham khangde wakhal da panthum manglan da laipun ngai hak laitawa saklon oli ngang ba chai ning ba irai kan ba apam ba aning ba napal tau ba hing bu sanari ba nang ni tatra balang ladi samdana
palava mopok na kimdringay nang nakanabo kamlani toy na tingkhang da palava kong chet ki tungina wahang karadi hangduna leirani tamtho pham khangdaba iran phanglaba taina pham tibada naito taraba mashina ya jara Wahai mathi bagi Hanan na thagachari mayam punamak feedback amadi comment pipirakpa haingai litina thagachari isai si phajai na haibirakpani yam nungaijai ado aidi kitang nungaijadi ngasi je adi maroina ahansingna ariba tharakani da soidan making ngai birangbani imasing pabungsing ado ngai gi ngai raga makoin hek pamjabado adudi da thungan bangam jadre ko na khanjabasida yamna ainda nungaitaba ma faujai hanhana ai amkosu hanhana nolukchari maroina radio gi khutang da tabiriba ahansing imasing babungsing gi mafamda radio si mayamgi oibanina mayamgi oiba maramna akhoi mayamgi ningbasi khara khara sum thunganjabani aduna soidana makki ngasi matang habdi ngasi habanu misidangdi nasabu ngakpiu an haijage aduga hayengdagidi amuk mahausa gum adumak ari bisai sing khudol tamjage haiba wafam si thamjage yam nungaijai mayam panamak feedback amadi comment pibirakpa haingai leitana thagachari aduga isai khanbirakpa yawi live chat ta to isai khanbagi thorom din nati ngasi gi thorom se aduna live chat ki matamda oini isai khanbiu leba pokpo numit ki nungthil gi pung ani taba matamda soidina makki khanbiu adung apam bisai sing aduga soidina makki khudul tamjaduna akoina tahanjage haiba wafam si thamjage tahanjaribi se sigi saisak liba haisnam romesh Sanavi nungsi thoi dabe Sanavi nungsi thoi dabe nongau bi sekla gungai jaribi nongau bi sekla gungai jaribi lakle aishu nanata saizarage numsirikse awanungan ipaksida satinna silaklo pamubi nungsibi pamubi Sanabi nungsi thoi dabe
silgi dolai tongduna hangla atiyada koirusi lay silgi dolai tongduna hangla atiyada koirusi nungsiba hainam lainam lagta ona thoina sanarusi nungsiba hainam lainam lagta ona thoina sanarusi nungsigi laiko chenduna punsi pantung oirusi oh oh sanabi oh oh nungsi thoirabi Riba upalni yepiu uri oina thadok punsigi oina kungi nongju laklasu nanata hauriba upalni uri oina thadok punsigi oina kungi nongju laklasu basantagi laikol semduna pantung phamyauna chatminnarasi basantagi laikol semduna pantung phamyauna chatminnarasi ho 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 sanabi ho 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 nungsi thoirabi nongaubi sekla gum haijaribi lakle aisu nanakta sai jarage nungsirikse awanungai ipaksida satinna silaklo pamubi nungsibi pamubi ho 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 sanabi nungsi thoirabi Mathang isay gisay sakliba hamom sarananda isay gisay ba elangba minausa. Phongdoktana thamba nungsibasu asingba thamoi maralni lotli makhai mayek senglakpa nungsibagi angakpa magunni phongdoktana thamba nungsibasu
ꯑꯁꯦꯡꯕ ꯊꯃꯣꯏ ꯃꯔꯜꯅꯤ ꯂꯣꯠꯂꯤ ꯃꯈꯩ ꯃꯌꯦꯛ ꯁꯦꯡꯂꯛꯄ ꯅꯨꯡꯁꯤꯕꯒꯤ ꯑꯉꯛꯄ ꯃꯒꯨꯟꯅꯤ ꯐꯣꯡꯗꯣꯛꯇꯅ ꯊꯝꯕ ꯅꯨꯡꯁꯤꯕꯁꯨ ꯂꯣꯏ ꯃꯨꯟꯈꯤꯕ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯀꯩꯗꯧꯅꯨ ꯉꯝꯂꯣꯏ ꯃꯨꯟꯈꯤꯕ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯀꯩꯗꯧꯅꯨ ꯄꯦꯟꯖꯩ ꯌꯦꯡꯖꯔꯒ ꯅꯇꯧꯇꯕꯨ ꯃꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯍꯥꯎꯅꯤ ꯄꯦꯟꯖꯩ ꯌꯦꯡꯖꯔꯒ ꯅꯇꯧꯇꯕꯨ ꯃꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯍꯥꯎꯅꯤ ꯐꯣꯡꯗꯣꯛꯇꯅ ꯊꯝꯕ ꯅꯨꯡꯁꯤꯕꯁꯨ ताइबंगदा मैशा लांघौनी फोंगुरगा मीत्येंग होंगनबा ताइबंगदा मैशा लांघौनी फोंगुरगा मये ताकिनी पामुजै लैसनु थमोइदा दुम्मक मयें ताकिनी पामुजै लैसनु थमोइदा दुम्मक फोंदोक्तना थम्बा नुंसिबसु अशेंबा थमोइ मरल्नी लोटली मखै मयेक सेंगलक्पा नुंसिबगी angakpa magunni फोंदोक्तना थम्बा नुंसिबसु अशेंबा थमोइ मरल्नी लोटली मखै मयेक सेंगलक्पा नुंसिबगी angakpa magunni फोंदोक्तना थम्बा नुंसिबसु मथंग इसेगी सेजकलिबा नोंमाइथेम सोलेंद्रो इसेगी सेरिंगबा शरद चंद्र ngairangबम चलो को जानबी irang sintharanu चलो को जानबी irang sintharanu yai khaba mikupni ningol oi bisingi tanau bi mai thong duda pakche de piramdo laiba khabi oiruro pamjakada
ꯆꯠꯂꯣ ꯀꯣ ꯆꯥꯅꯕꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯅꯨ Angang oiringai matamda luhongbi sanakhiba sakhamale maduna ibani gi panthum Angang oiringai matamda luhongbi sanakhiba sakhamale maduna ibani gi panthum Palim panthogi ya thangiluro Palim panthogi ya thangiluro manglani khangoko okhiba warisindo Chatlo ko chanabi pirang sintharanu Hang hang haurani ichik chik haurani uraroi do satamdo tararoi do konjesu hang hang haurani ichik chik haurani uraroi do satamdo tararoi do konjesu Sangbana balaubuki hanglaba malangda Tinkhasano ibanigi nungsi thaudoksing Tinkhasano ibanigi nungsi thaudoksing do Chatlo ko chanabi pirang sintharanu Yaifaba mikopni ningoloi bisingi Tanaubi mai thongduda pakchade pirangdo Laibak phabi oiruro pamjakada Kodolgi aroibada muk tahan jagadurbi isegi saisakliba Tongbram Krishna Chandra isegi sairengba boinau wahengbam Aina yegliba nang shaktamni Aina yegliba nang shaktamni Thamoy na khanjabasu nang wakhalni Haplage thawai nungsi wari sarasi Haplage thawai nungsi wari sarasi Mona Lisa bu ngamjabi nanga Aina yegliba nang shaktamni Thamoy na khanjabasu nang wakhalni
fang pare ko ta ka jing lai kwang da thamba lai ko namdari son puri nakdali fang pare ko ta ka jing lai kwang da thamba lai ko namdari son puri kungi umang lai harau bada पूर्णिमा था जाना इकाई जवी नंगी यांगोई सगोल खट्टा उखी बसकंदो यांगोई सगोल खट्टा उखी बसकंदो मोइरान थोई भी मगना हेलम गदरने aina yegliba nang shaktamni thamoy na khanjabasu nang wakhalni isai asi tahan jake bagalona na ngasi goina di atheng bada channel ase bata biribu singgidamak makhal mathel gi sai sing khadol tamjaba matang ase de lesinjari hayeng pungpung masida nungai raba makhal mathel gi sai kaya galona na adom ba mu hana ngajaram gi ngasi goina di thoram ta bidu singdagi boina wahing bomna amuka hana khorum jari kaya kaya nanna inakta ikaina family boiningui thabal far ahin kaya kaya nanna inakta ikaina family boiningui urure amukshu shamu machagum thorak pa to tapna varmala pai